Hello, community. 이제 라면 따면 또 나올 아니 근데 이래 그리고 다음 방지랑데 filter lo sebentar time không gitu itu sebenarnya tuh gimana kali lagi segera masih segera không được là cái gì segera kali mana segera không deh phone camera cái nó không deh kono udah không deh Samu hai Samu नहीं अभी तक नहीं सोई Samu प्लीज सब्सक्राइब कीजिएगा सब्सक्राइब कीजिए कैमरा फोन 들어가게 어? masih semua udah mau कैमरा 손톱가락도 어디로 퐁당 날씨 아니 아무도로 nó con nó rồi xin mày là Ano rồi trabaho ora Tamang Vijay of Silchar. Is it for Silchar's indigenous food? Yes. King Meteiro Ichibu. Tamang Vijay. King Meteiro Ichibu. Metei ni. Tamang su Metei oibra. Meteira. I taste of Silchar ani re pro Ichibu life thauda. माने असली तो होगा माने असली असली हदनांगे इनके नंगा टेस्ट ऑफ इंडिया में थमिना नंगा खादा नंगा थंबा टेस्ट ऑफ चाइना you know
ꯇꯃꯥꯡꯕꯤꯖꯩ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯣ ꯀꯔꯤꯅꯣ ꯃꯣꯏꯅ ꯂꯣꯏꯁꯟꯅꯨꯕ ꯃꯈꯨꯠ ꯂꯦꯡꯉꯖꯥꯠꯅꯤ ꯑꯣ ꯑꯣ ꯍꯥꯏꯕ ꯁꯣꯏꯈꯤꯕꯅꯦ ꯍꯣꯏ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯇꯥꯏꯌꯦ ꯑꯁꯂꯝ ꯈꯥꯟ ꯍꯣꯏ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯑꯁꯂꯝ ꯈꯥꯟ ꯄꯥꯡꯒꯜꯂꯣ ꯃꯩ ꯃꯝꯂꯦ ꯃꯩ ꯇꯨꯝꯃꯁꯤꯔꯥ ꯍꯥꯏꯅ ꯃꯩ ꯃꯨꯊꯠꯂꯕ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯑꯝꯇꯪ ꯆꯦꯅꯦꯜꯁꯦ 86 ꯑꯣꯏꯗꯤ ꯈꯤꯇꯪ ꯉꯥꯏꯔꯦꯀꯣ 90 सब्सक्राइब करो सब्सक्राइब 15 16 ꯈꯛꯇ ꯉꯥꯏꯔꯦ 2K ꯌꯧꯒꯗꯕ ताने सब्सक्राइब करे ꯑꯁꯂꯝ ꯃꯩꯇꯩ ꯄꯥꯡꯒꯜꯂꯣ ꯑꯣ ꯄꯥꯡꯒꯜꯅꯦ ꯆꯨꯝ ꯑꯣ ꯀꯩ ꯂꯝꯒꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯣꯝ ꯀꯁꯥꯔꯒꯤꯔ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣ ꯑꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯇꯤ ꯃꯨꯝꯕꯩꯗ ꯂꯩꯕ ꯑꯣ ꯃꯨꯝꯕꯩꯗ ꯂꯩꯕ ꯑꯁ ꯌꯥꯝ ꯊꯥꯞꯅ ꯏꯆꯦꯒꯤ ꯂꯥꯏꯐꯁꯦ ꯎꯕꯤꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯏꯆꯦꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯇꯃꯥꯡꯕꯤꯖꯩ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯈꯔ ꯅꯦꯝꯂꯕꯣ ꯑꯁꯂꯝ ꯍꯥꯏꯕ ꯑꯣ ꯑꯁ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯗꯤ ꯈꯪꯗꯦꯗ ꯅꯦꯝꯃꯦꯕꯨꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯦꯛꯇ ꯁꯥꯏꯠꯇ ꯍꯦꯛꯇ ꯇꯧꯔꯛꯏꯗꯨꯅꯤ ꯀꯥꯞꯅꯕ ꯁꯤꯟꯅꯕꯁꯦ ꯍꯦꯛꯇ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯇꯃꯥꯡ ꯕꯤꯖꯩ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤ ꯂꯝꯒꯤꯅꯣ ꯇꯃꯥꯡ ꯕꯤꯖꯩꯁꯦ ꯃꯤꯇꯩꯔꯥ ꯃꯩꯇꯩ ꯅꯠꯇꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯑꯃꯇ ꯇꯨꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏ ꯍꯌꯦꯡ ꯄꯔꯤꯈꯥ ꯂꯩꯌꯦꯅ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ ꯑꯗꯨꯒꯤ ꯑꯃꯨꯛꯁꯨ ꯃꯣꯏ ꯃꯣꯕꯥꯏꯜ ꯑꯃꯨꯛ ꯀꯟꯅ ꯊꯥꯔꯒ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯂꯥꯏꯐꯁꯦ ꯅꯝꯃ ꯌꯦꯡꯒꯦ ꯇꯧꯔꯒ ꯌꯦꯡꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯅꯦꯄꯥꯜꯅꯦ ꯑꯩꯕꯨꯗꯤ ꯅꯦꯄꯥꯂꯤꯁꯨ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯍꯩꯕ꯭ꯔꯣ ꯅꯦꯄꯥꯜꯗ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥ ꯃꯩꯇꯩꯂꯣꯟ ꯌꯥꯝ ꯀꯃꯥꯏꯅ ꯍꯩꯅꯣ ꯅꯨꯡꯁꯤꯅꯤ ꯌꯥꯝ ꯑꯩꯁꯨ ꯈꯜꯂꯦ ꯇꯃꯥꯡ ꯍꯥꯏꯁꯦ ꯅꯦꯄꯥꯜ ꯀꯩꯅꯣ ꯃꯥꯜꯂꯦꯅ ꯑꯁ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕꯤꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯂꯣꯟ ꯐꯥꯎꯅꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ मणिपुरी हेर फायर मणिपुर हेर ꯅꯦꯄꯥꯂꯤꯅꯦ ꯑꯩꯈꯣꯏꯗꯤ ꯁꯛꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯗꯅ ꯅꯦꯄꯥꯂꯤꯗꯤ ꯅꯦꯄꯥꯜꯗꯩ ꯑꯣ ꯉꯁꯥꯏ ꯈꯤꯇꯪ ꯃꯃꯥꯡꯗ ꯑꯃꯈꯛ ꯂꯥꯛꯕꯗꯣ ꯅꯦꯄꯥꯜꯗ ꯀꯅꯥꯅꯣ ꯑꯦꯛꯗꯝ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ 15 16 ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯉꯥꯏꯔꯝꯒꯅꯤꯀꯣ 2000 ꯁꯨꯒꯗꯕ ꯑꯝꯇꯪ ꯍꯦꯜꯞ ꯇꯧꯕꯤꯔꯝꯃꯣ ꯇꯃꯥꯡ ꯕꯤꯖꯩꯗꯤ ꯀꯔꯤ ꯁꯨꯔꯤꯒꯦ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯏꯁꯇꯨꯗꯦꯟꯂ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯂꯝ ꯈꯥꯟ ꯏꯅꯥꯎ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯦ ꯃꯩꯇꯩꯅꯦꯅ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯆꯦꯟꯅꯦꯜꯗꯕꯨꯗꯤ ꯏꯕꯅꯦꯕ ꯃꯅꯤꯄꯨꯔꯗ ꯆꯍꯤ 19 ꯂꯩꯔꯝꯃꯦ ꯁ꯭ꯀꯨꯜ ꯇꯝꯕꯩ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯅꯤ ꯀꯌꯥꯝ ꯐꯖꯅ ꯉꯥꯡꯈ꯭ꯔꯃꯣ ꯃꯩꯇꯩꯂꯣꯟꯒꯁꯦ
ꯑꯣ ꯁ꯭ꯀꯨꯜ ꯇꯝꯕꯩ ꯂꯩꯔꯝꯕ ꯀꯩꯅꯣꯒꯤ ꯃꯃꯥ ꯕꯕꯥꯒ ꯇꯧꯔꯒ ꯂꯩꯔꯝꯃꯤꯔꯣ? ꯑꯁꯂꯝꯈꯥꯟ ꯂꯦꯡꯒ꯭ꯋꯦꯖ ꯏꯃꯥꯂꯣꯟꯗ ꯈꯪꯖꯕꯅꯤ꯫ ꯑꯁꯂꯝ ꯈꯥꯟꯒꯤꯗꯤ ꯏꯃꯥꯂꯣꯟꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜꯒꯤꯁꯨ ꯐꯅꯦꯛ ꯁꯦꯠꯂꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗ ꯙꯔꯃꯗ ꯏꯁꯇꯥꯏꯜꯗꯣ ꯈꯦꯠꯅꯈꯤꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯁꯨ ꯀꯩꯅꯣ ꯃꯥꯏ ꯃꯥꯏꯒꯤ ꯙꯔꯃꯅꯤ ꯃꯥꯏ ꯃꯥꯏꯒꯤ ꯂꯥꯏꯅꯤꯡꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯙꯔꯃ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯄꯨ ꯁꯤꯀ꯭ꯌꯣꯔ ꯇꯧꯕꯤꯕ ꯑꯩꯈꯣꯏꯕꯨ ꯂꯥꯏꯐꯄꯨ ꯍꯥꯏꯕꯗꯤ ꯍꯤꯃꯥꯏ ꯆꯨꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯙꯔꯃ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯏꯗꯦ ꯃꯥꯏ ꯃꯥꯅ ꯆꯠꯆꯕꯗꯣ ꯑꯐꯕꯅꯤ ꯌꯥꯏꯐꯕꯅꯤ꯫ ꯆꯦ ꯍꯣꯏꯒꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯁꯦ ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯄꯗ ꯂꯩꯕ ꯎꯙꯥꯔꯕꯟ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨꯋꯥꯏꯗꯅꯤ꯫ ꯂꯥꯏꯛ ꯑꯃꯈꯛ ꯇꯧꯕꯤꯔꯤꯁꯦ ꯀꯅꯥꯅꯅꯣ? ꯑꯁꯂꯝꯅꯔꯥ? ꯇꯃꯥꯡ ꯄꯤꯖꯩ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ꯫ ꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ CRPF ꯑꯣꯏꯔꯝꯃꯦ ꯄꯣꯁꯇꯤꯡ ꯃꯅꯤꯄꯨꯔꯗ ꯇꯥꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯄꯦꯟꯁꯟ ꯊꯣꯛꯂꯛꯏ꯫ ꯀꯌꯥꯝ ꯃꯩꯇꯩꯂꯣꯟ ꯀꯌꯥꯝ ꯐꯖꯅ ꯏꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯔꯥꯎꯟꯁꯤ NUB ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯥꯟꯁꯦ ꯅꯨꯕ꯭ꯔꯣ ꯀꯅꯥ ꯉꯝꯃꯕꯣ? ꯈꯪꯗꯦꯗ ꯀꯅꯥ ꯉꯝꯃꯕ ꯑꯅꯤꯃꯛꯀꯤꯁꯨ ꯑꯦꯛꯗꯝ ꯑꯋꯥꯕꯅꯤ ꯀꯨꯀꯤꯒꯤꯁꯨ ꯑꯋꯥꯕꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗꯤ ꯃꯩꯇꯩꯁꯨ ꯋꯥꯔꯤꯃꯤ ꯑꯅꯤꯃꯛ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤ ꯑꯦꯅꯤꯍꯥꯎ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯋꯥꯕ ꯅꯪꯉꯒ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯅꯠꯇꯕꯗ ꯂꯥꯏꯔꯕ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕꯁꯤꯡꯗꯗꯤ ꯂꯣꯏꯅ ꯋꯥꯕ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛꯁꯦ꯫ ꯅꯨꯕ꯭ꯔꯣꯅ ꯃꯤꯇꯩꯔꯥ ꯀꯗꯥꯏꯒꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯖꯥꯇꯤꯅꯣ ꯀꯩ ꯂꯝꯒꯤꯅꯣ? ꯂꯥꯛꯄꯤꯕ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ꯫ ꯅꯨꯕ꯭ꯔꯣ ꯃꯩꯇꯩꯔꯥ ꯃꯩꯇꯩ ꯅꯠꯇꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯗ ꯂꯥꯟꯁꯤ ꯀꯅꯥ ꯉꯝꯕꯅꯣ ꯍꯥꯏꯁꯤ ꯇꯃꯥꯡ ꯕꯤꯖꯦꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯃꯔꯛ ꯑꯃ ꯏꯟꯇꯔꯅꯦꯠ ꯊꯤꯡꯉꯝꯃꯤ ꯍꯥꯏꯅ ꯁꯥꯡꯅ ꯊꯤꯡꯉꯕ ꯋꯥꯅꯤ ꯀꯩꯅꯣ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯊꯥ 3 ꯍꯦꯟꯅꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔ ꯈꯔꯅꯤꯇ ꯑꯣꯏꯗꯤ ꯅꯦꯠ ꯍꯥꯡꯉꯛꯏꯁꯦ꯫ ꯀꯌꯥꯝ ꯃꯔꯝꯗꯣꯏꯅꯣ ꯈꯟꯖꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯅꯦꯠ ꯎꯪꯉꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯔꯤ ꯐꯣꯟꯁꯦ ꯁꯤꯒꯐꯥꯎꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯩꯅꯕꯤ ꯑꯣꯏꯈꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯌꯥꯗꯦ ꯃꯣꯏꯅ ꯊꯥ 3 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯊꯤꯡꯉ ꯂꯩꯁꯦ ꯌꯥꯝ ꯋꯥꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯈꯪꯗꯦ ꯂꯥꯟꯁꯦ ꯈꯔ ꯏꯪꯊꯔꯗꯤ ꯐꯗꯧꯅꯦꯕ ꯑꯅꯤꯃꯛꯀꯤꯁꯨ ꯑꯃꯥꯡꯕꯒꯤ ꯑꯃꯥꯡ ꯉꯥꯛꯇꯅꯤ ꯑꯣꯏꯔꯝꯗꯣꯏꯁꯦ꯫
ꯑꯩ ꯈꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ. ꯑꯁꯂꯝ ꯑꯦꯔꯥꯎꯟ 7 months 7 monthsꯅꯦꯕ. ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯣꯕꯦꯝꯕꯔ ꯍꯧꯖꯤꯛꯇꯤ ꯗꯤꯁꯦꯝꯕꯔꯅꯤꯅ 7 months ꯑꯗꯨꯃꯥꯏꯅꯅꯦ. ꯑꯩꯈꯣꯏ ꯅꯨꯞ ꯕ꯭ꯔꯣꯁꯦ NUB ꯅꯨꯕ ꯅꯨꯞ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯗ꯭ꯔꯦ. ꯀꯗꯥꯏꯒꯤꯅꯣ? ꯃꯩꯇꯩꯔꯥ ꯄꯥꯡꯒꯜꯂꯥ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯂꯤꯔꯥ ꯆꯤꯡꯒꯤ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯔꯥ? ꯏꯃꯥꯏꯄꯦꯝꯃ ꯊꯥ 3 ꯍꯦꯟꯅ ꯈꯪꯉꯝꯃꯗꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯃꯇꯝ ꯂꯦꯟꯕ ꯋꯥꯔꯝ ꯀꯌꯥ ꯋꯥꯔꯝꯗꯣꯏꯅꯣ ꯌꯦꯡꯉꯣ. ꯃꯇꯝ ꯂꯦꯟꯕꯁꯨ ꯋꯥꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ, ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯌꯥ ꯕꯟ ꯑꯣꯏꯅ ꯂꯩꯈꯤꯕ, ꯑꯗꯨꯗꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗꯁꯨ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯊꯣꯛꯄꯗꯁꯨ, ꯑꯗꯩꯗꯤ ꯀꯩꯀꯩ ꯁꯤꯄꯅ ꯀꯩꯅ ꯐꯨꯗꯅ ꯃꯣꯏ ꯁꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯂꯥꯟꯁꯦ. ꯃꯪꯒꯨꯝꯕ ꯂꯤꯂꯥꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯦꯕ. ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯈꯤꯒꯦ ꯆꯦ? ꯑꯣ ꯆꯤꯛꯀꯟ ꯊꯣꯡꯉꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯏꯔꯣꯝꯕ ꯆꯥꯕ ꯑꯩꯅ ꯉꯥ ꯑꯇꯥꯎꯕ ꯈꯔꯒ ꯇꯧꯔꯒ, ꯑꯗ ꯆꯤꯛꯀꯟ ꯊꯣꯡꯕꯁꯨ ꯇꯧꯔꯒ ꯆꯥꯔꯦ. ꯇꯃꯥꯡꯕꯤꯖꯩ ꯏꯔꯣꯟꯕ ꯅꯤꯡꯁꯤꯡꯉꯛꯑꯦ. ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕ, ꯃꯅꯤꯄꯨꯔꯗ ꯆꯥꯕ ꯏꯔꯣꯟꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯆꯥꯕꯒ ꯃꯥꯟꯅꯗꯦꯕ. ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏ. ꯍꯥꯎꯁꯨ ꯍꯥꯎꯕꯅꯦꯕ. ꯆꯥꯛꯇꯒꯤ ꯍꯤꯟꯖꯥꯡ ꯃꯅꯥꯗꯒꯤ ꯑꯍꯥꯎꯕ ꯑꯃꯗꯤ ꯍꯦꯟ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯁꯦ. ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏꯅꯦꯕ. ꯑꯗꯩ ꯚꯤꯖꯤꯇꯦꯕꯜꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ. ꯏꯔꯣꯟꯕ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯔꯦ. ꯇꯃꯥꯡ ꯍꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯤꯇꯩ ꯑꯗꯨꯃꯥꯏꯅ ꯏꯔꯣꯟꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯏ? ꯅꯦꯄꯥꯂꯤꯒꯤ ꯆꯤꯟꯖꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ? ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯀꯩꯗ ꯎꯕꯗꯗꯤ ꯃꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ. ꯅꯦꯄꯥꯂꯤꯒꯤ ꯆꯦꯟꯅꯦꯜ ꯑꯃ ꯑꯩꯈꯣꯏꯒ ꯀꯅꯦꯛ ꯂꯩꯈꯔꯦ ꯑꯃ. ꯑꯍꯥꯟꯕꯗꯗꯤ ꯀꯩꯅꯣ ꯁꯪꯒꯤꯇꯥ ꯕ꯭ꯂꯣꯛꯁ ꯍꯥꯏꯅ ꯊꯅꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯑꯣꯔꯗꯤꯅꯔꯤ ꯅꯦꯄꯥꯂꯤ ꯒꯔꯜ ꯍꯥꯏꯅ ꯊꯣꯟꯈ꯭ꯔꯦ ꯃꯥꯏ ꯆꯦꯅꯦꯜꯗꯣ. ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯃꯤꯡ ꯑꯣꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯒ꯭ꯔꯣꯠ ꯑꯣꯏꯔꯕꯅꯦ ꯅꯦꯄꯥꯜꯗꯒꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯔꯣꯟꯕꯁꯦ ꯃꯣꯔꯣꯛ ꯈꯛꯇꯅꯤ, ꯉꯥꯔꯤ ꯌꯥꯎꯗꯦ. ꯑꯗꯨꯅ ꯍꯥꯎꯇꯦ. ꯑꯣ ꯅꯣꯏ ꯉꯥꯔꯤ ꯆꯥꯗ꯭ꯔꯣ ꯇꯃꯥꯡ? ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯆꯥꯕ ꯉꯥꯔꯤꯁꯦ ꯑꯗꯨ ꯆꯥꯗꯕ꯭ꯔꯕ? ꯅꯣꯏꯒꯤꯁꯤꯅ ꯃꯣꯔꯣꯛ ꯉꯥꯛꯇ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯊꯥꯏꯂꯦꯟ ꯖꯄꯥꯟꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯂꯣ? ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯈ꯭ꯋꯥꯏ ꯍꯥꯎꯖꯩ ꯍꯥꯏꯕ. ꯍꯣꯏ ꯃꯤ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏꯕ. ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏꯕꯅꯦꯕ. ꯉꯥꯔꯤ ꯐꯪꯗꯦ ꯍꯥꯏꯕ. ꯑꯣ ꯐꯪꯗꯗꯤ ꯅꯣꯏꯗꯨꯒ ꯆꯥꯟꯅꯗꯕ ꯑꯣꯏꯔꯝꯒꯅꯦꯕ. ꯍꯥꯏꯗꯤ ꯅꯣꯏꯒꯤꯅꯦ ꯅꯦꯄꯥꯂꯤꯒꯤ ꯑꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯆꯥꯟꯅꯗꯕꯤ ꯇꯧꯕ꯭ꯔꯥꯕ? ꯆꯥꯗꯕꯤ. ꯑꯗꯨꯒ ꯅꯣꯏꯅꯕꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ
ꯑꯩꯈꯣꯏꯗꯤ ꯆꯥꯎꯖꯦ ꯁꯂꯪꯈꯥꯟ ꯑꯩꯈꯣꯏꯗꯤ ꯆꯥꯕꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯆꯥꯕ꯭ꯔꯣ ꯐꯪꯗꯦ ꯐꯪꯗꯧ ꯃꯥꯟꯗꯦ ꯐꯪꯗꯦ ꯑꯁ ꯃꯥꯏ ꯍꯅꯤꯂꯨ ꯀꯩꯅꯣꯒꯤ ꯐꯣꯔꯦꯟꯒꯤꯅꯤ ꯀꯩꯅꯣꯝꯃ ꯍꯧꯒꯠꯂꯛꯑꯦ ꯃꯣꯏꯒꯤ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝꯁꯦ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯑꯃꯦꯔꯤꯀꯥ ꯐꯣꯔꯦꯟ ꯔꯣꯝꯗ ꯀꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯣꯏ ꯑꯌꯨꯛ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯕ 9 AM 10 AM ꯑꯌꯣ ꯑꯩꯈꯣꯏꯗꯤ ꯆꯥꯕꯁꯦ ꯌꯨꯝꯗ ꯌꯨꯝꯗ ꯅꯠꯇ꯭ꯔꯗꯤ ꯆꯥꯕ ꯐꯪꯗꯦꯕ ꯀꯟꯗ ꯆꯥꯕ ꯑꯗꯣ ꯁꯥꯗꯦ ꯃꯣꯏꯗꯤ ꯇꯃꯥꯡ ꯍꯥꯏꯕ ꯆꯥꯗꯦ ꯀꯪꯐꯥꯎ ꯃꯣꯏꯗꯤ ꯈꯪꯗꯦ ꯈꯪꯐꯥꯎ ꯈꯪꯗꯦ ꯑꯗꯣ ꯑꯗꯣ ꯏꯃꯥꯅ ꯃꯅꯤꯄꯨꯔꯗ ꯏꯁ ꯃꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯩ ꯀꯥꯏ ꯃꯣꯏꯗꯤ ꯍꯩ ꯀꯥꯏ ꯈꯪꯐꯥꯎ ꯈꯪꯗꯦ ꯏꯃꯥꯅ ꯃꯅꯤꯄꯨꯔꯗꯩ ꯅꯨꯄꯤ ꯊꯣꯔꯣ ꯏꯔꯣꯡꯕ ꯌꯥꯝ ꯀꯩꯅꯣ ꯀꯅꯤꯡꯒꯗꯤ ꯆꯥꯅꯤꯡꯉꯗꯤ ꯍꯥꯏꯅ ꯆꯥꯅꯤꯡꯉꯗꯤ ꯍꯥꯏꯔ ꯂꯩꯔꯕꯅꯤ ꯂꯩꯔꯕꯅꯤ ꯊꯤꯔꯣ ꯊꯔꯣꯏ ꯍꯥꯏꯔꯣ ꯊꯔꯣꯏ ꯏꯔꯣꯝꯕ ꯍꯥꯏꯔꯣ ꯆꯦ ꯆꯥꯅꯕꯤꯔꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯇꯨꯝꯗ꯭ꯔꯤꯁꯤ ꯐꯥꯎ ꯌꯦꯡꯉꯣꯗꯣ ꯏꯆꯥꯅꯨꯄꯤꯅꯤ ꯇꯨꯝꯗ꯭ꯔꯤꯁꯦ ꯃꯥꯁꯨ ꯌꯥꯝ ꯄꯥ ꯂꯩꯔꯦ ꯀꯃꯦꯟꯒ ꯐꯥꯎꯋꯤ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗꯁꯦ ꯑꯩꯅ ꯍꯧꯗꯣꯛꯄꯗ ꯃꯥꯅ ꯐꯥꯎ ꯁꯨꯝ ꯇꯨꯝꯗ꯭ꯔꯤ ꯂꯩꯗꯣꯏꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦꯅ ꯑꯃꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯝ ꯇꯨꯝꯗ꯭ꯔꯤ ꯄꯄꯥꯗꯅꯤ ꯇꯨꯝꯈꯤꯕ ꯎꯝ ꯆꯦꯆꯦ ꯇꯨꯝꯗꯦ ꯅꯦꯅꯥ ꯇꯨꯝꯗꯦ ꯏꯆꯥꯅꯨꯄꯤꯅꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯐꯅꯕꯨ ꯅꯨꯡꯁꯤꯅꯤ ꯑꯩꯕꯨ ꯑꯊꯦꯡꯕꯗ ꯊꯥꯔꯨꯕꯗꯒ ꯊꯦꯡꯅꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯩ ꯅꯨꯄꯤ ꯊꯤꯔꯣꯏꯌꯦ ꯑꯩꯕꯨ ꯊꯤꯔꯣ ꯍꯥꯏꯌꯦ ꯑꯩꯕꯨ ꯅꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯑꯁꯦꯡꯕꯀꯤ ꯃꯅꯤꯄꯨꯔꯗꯩ ꯊꯤꯔꯣꯏ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯀꯨꯡ ꯐꯖꯅ ꯆꯥꯕ ꯐꯪꯉꯣꯏꯗꯣꯔꯤꯕꯣ ꯇꯃꯥꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯒꯅꯤꯗ ꯅꯦꯄꯥꯂꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯥ ꯇꯃꯥꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯆꯍꯤ ꯀꯌా ꯁꯨꯔꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ꯭ꯔꯥ ꯅꯣꯏ ꯑꯅꯤ ꯈꯪꯅꯕ꯭ꯔꯣ ꯇꯃꯥꯡ ꯕꯤꯖꯦꯁꯤꯒ ꯑꯁꯂꯝꯁꯤꯒ ꯈꯪꯅꯕ꯭ꯔꯕ ꯅꯣꯏ ꯑꯅꯤꯁꯦ ꯀꯪꯂꯥ ꯇꯣꯝꯕꯤꯗꯩ ꯊꯤ ꯑꯦꯁ ꯀꯪꯂꯥ ꯇꯣꯝꯕꯤꯗꯩ ꯊꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯣ ꯑꯗꯨꯋꯥꯏꯗ ꯅꯦꯄꯥꯂꯤꯒ ꯂꯩꯖꯥꯠꯂꯥ ꯍꯖꯨꯔ ꯀꯪꯂꯥ ꯇꯣꯝꯕꯤꯗꯩ ꯊꯤꯔꯣ ꯍꯖꯨꯔ ꯍꯥꯏꯁꯤꯅꯤ ꯈꯪꯗ꯭ꯔꯦ ꯆꯦ ꯈꯪꯗꯦ ꯑꯣ ꯅꯣꯏ ꯑꯅꯤ ꯈꯪꯅꯗꯕ ꯑꯣ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯅꯦꯄꯥꯂꯤ ꯂꯩ ꯃꯥꯅꯦ ꯃꯩꯇꯩꯒ ꯆꯞ ꯃꯥꯟꯅꯩꯗ ꯃꯁꯛꯀ ꯃꯇꯧꯒ ꯀꯩꯅꯣꯁꯤꯗꯤ ꯅꯦꯄꯥꯜꯁꯤ ꯇꯃꯥꯡ ꯐꯤꯂꯤꯄꯤꯟꯁꯀꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯁ ꯀꯩꯅꯣꯒꯤ ꯕꯣꯔꯣ ꯄ꯭ꯂꯥꯁꯇꯣ ꯈꯤꯇꯪ ꯂꯧꯍꯧꯗ꯭ꯔꯦ
ting tang tong tang pring tang tung tang ting tang tung tang ting tang ting tang. ꯃꯅꯤꯄꯨꯔꯗꯩ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯍꯣꯠꯅꯒꯅꯨ ꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯒꯦꯁꯦ ꯀꯩꯅꯣꯅꯤ ꯄꯥꯡꯒꯟꯅꯤ ꯃꯨꯁꯔꯐ ꯑꯃꯅ ꯀꯩꯅꯣ ꯃꯃꯤꯡꯗꯨꯕꯨ ꯃꯣꯏ ꯈꯔ ꯂꯩꯕꯅꯤ ꯀꯨꯏꯔꯦ ꯃꯣꯏꯗꯤ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣ ꯇꯧꯔꯛꯇꯕ ꯑꯩꯒꯤ ꯃꯁꯥꯒ ꯌꯥꯝ ꯐꯕ ꯄꯥꯡꯒꯜ ꯏꯅꯥꯎ ꯑꯃ ꯂꯩꯕꯅꯤꯅꯦ ꯃꯥꯡꯕꯁꯤꯅ ꯂꯩ ꯈꯪꯅꯕ ꯅꯦꯄꯥꯂꯤꯕꯨꯗꯤ ꯈꯪꯅꯕ ꯅꯦꯄꯥꯂꯤꯕꯨꯗꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯕꯨ ꯃꯔꯤ ꯃꯇꯥꯗꯤ ꯅꯠꯇꯦ ꯑꯩ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯒꯤ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤꯗ ꯁ꯭ꯀꯨꯜ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗꯁꯨ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯩꯔꯕꯅꯦꯕ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗ ꯁꯤꯈꯔꯦ ꯁꯤꯔꯒꯁꯨ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯤ ꯂꯩ ꯀꯩꯅꯣꯗ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯀꯪꯂꯥ ꯇꯣꯝꯕꯤꯁꯦ ꯊꯥꯞꯄ꯭ꯔꯥ ꯀꯌꯥꯝ ꯊꯥꯞꯖꯥꯠꯅꯣ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯦ ꯑꯝꯇꯗꯤ ꯀꯣꯏꯒꯦ ꯆꯠꯄꯨꯗꯤ ꯆꯠꯀꯅꯦꯕ ꯑꯩꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯀꯣꯏꯕ ꯐꯪꯉꯛꯀꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯪꯂꯥꯗꯣ ꯃꯤ ꯌꯧꯃꯤꯟꯅ ꯑꯝꯇ ꯍꯧꯔꯨꯁꯦ ꯑꯝꯇ ꯀ꯭ꯋꯥ ꯈꯤꯇꯪ ꯆꯥꯒꯦ ꯅꯈꯣꯏ ꯂꯥꯡꯒꯅꯨ ꯑꯝꯇ ꯇꯥꯒꯦ ꯇꯥꯏ ꯉꯥꯡꯁꯦ ꯃꯦꯒꯤꯗꯨ ꯃꯥꯅ ꯍꯤꯡꯅ ꯆꯥꯗꯦ ꯇꯧꯏꯕ ꯑꯗꯨ ꯆꯥꯔꯨꯕ ꯍꯥꯎꯇ ꯃꯥꯅ ꯍꯩꯖꯤꯜꯂꯝꯃꯤ ꯃꯥꯅ ꯑꯁꯂꯥꯝ ꯅꯦꯄꯥꯂꯤ ꯇꯧꯅꯨ ꯄꯟꯖꯥꯕꯤ ꯀꯩꯅꯣ ꯇꯧꯈꯤꯅꯤ ꯍꯥꯏꯠ ꯃꯔꯥꯊꯤ ꯇꯧꯊꯣꯛꯈꯤꯅꯤꯗꯣ ꯌꯥꯗꯣꯏꯅꯤ ꯇꯧꯅꯨ ꯅꯪꯅ ꯄꯥꯗꯅ ꯅꯦꯄꯥꯂꯤ ꯄꯟꯖꯥꯕꯤ ꯃꯔꯥꯊꯤ ꯅꯨꯡꯁꯤꯕꯅꯤꯗ ꯑꯁꯥꯃꯤꯁ ꯕꯦꯡꯒꯣꯂꯤ ꯁꯅꯥꯂꯩꯄꯥꯛ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯃꯅꯤꯄꯨꯔꯗꯣ ꯍꯥꯏꯐꯦꯠꯇꯤ ꯍꯩꯖꯩ ꯂꯣꯟꯕ ꯅꯨꯡꯁꯤꯕꯅꯤꯗ ꯁꯅꯥꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗꯣꯅ ꯇꯃꯥꯡꯅ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯅꯨꯡꯁꯤꯕꯅꯤꯗ ꯅꯪ ꯐ꯭ꯔꯦꯟꯁ ꯃꯩꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯝꯒꯅꯤꯀꯣ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯣ ꯑꯩꯁꯨ ꯀꯥꯞꯄꯤꯔꯤ ꯑꯩ ꯀꯥꯞꯄ ꯁꯨꯝ ꯍꯥꯞꯄꯗꯣ ꯑꯣ ꯁꯤꯗ I don't know your location. I will understand or not. ꯄꯨꯡ ꯑꯅꯤ ꯇꯥꯗꯣꯏꯅꯦ Yeah. 1:44.
ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯦ ꯃꯩꯇꯩ. ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯅꯠꯇ꯭ꯔꯣ ꯃꯔꯤ ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤꯒ ꯇꯃꯥꯡꯅ ꯍꯣꯏ ꯑꯩ ꯏꯅꯥꯎꯄꯥ ꯑꯅꯤ ꯂꯩ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯩꯒꯤ ꯆꯍꯤ 27 ꯁꯨꯔꯦ. ꯑꯣ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ. ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ ꯃꯩꯇꯩ ꯂꯣꯟꯗ ꯉꯥꯡꯅꯔꯤꯁꯦ ꯁꯤꯗ. ꯑꯗꯨꯅꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯕ ꯑꯇꯩꯗꯤ ꯂꯥꯛꯇꯦꯗ. ꯁꯤ ꯂꯩꯁꯤꯗꯤ ꯂꯩ. ꯑꯗꯨꯗꯒꯤ ꯑꯁꯂꯝꯅ ꯍꯥꯏꯕ ꯍꯣꯂꯤ ꯌꯥꯎꯁꯪꯗꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯇꯤ ꯂꯣꯟꯗ ꯌꯥꯝꯃꯤꯟꯅ ꯍꯥꯏꯅꯖꯔꯒꯦ ꯏꯆꯦ. ꯊꯕꯤ ꯕꯨꯡꯉꯣ ꯊꯕꯤ ꯊꯕꯤ ꯌꯥꯝ ꯀꯣꯡꯒꯥꯛꯈꯤꯗ. ꯀꯩꯂꯣꯟꯗ ꯑꯁ ꯑꯩꯗꯤ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯉꯛꯏꯗ. ꯑꯁ ꯇꯃꯥꯡꯁꯤꯗꯤ ꯄꯨꯔꯥ ꯑꯁꯂꯤ ꯃꯤꯇꯩꯅꯤꯗꯅ. ꯃꯥ ꯊꯥꯕꯜ ꯆꯣꯡꯕꯗꯩ ꯀꯔꯤꯗꯩ ꯃꯥ ꯃꯅꯤꯄꯨꯔꯒꯤ ꯊꯥꯕꯜ ꯔꯣꯁ ꯐꯖꯅ ꯃꯥ ꯐꯪꯉꯦꯕ. ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯕ ꯃꯤꯗꯨꯗꯤ ꯃꯄꯥꯟꯗ ꯂꯩꯕꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯂꯥꯏꯛ ꯇꯧꯕ ꯂꯥꯏꯛꯀ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ. ꯁꯞꯁꯀ꯭ꯔꯥꯏꯕꯇꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯖꯔꯝꯒꯅꯤꯗ. ꯑꯍꯨꯝ ꯀꯥꯂꯦꯒꯔꯦ. ꯑꯩꯈꯣꯏꯒꯤ ꯑꯁꯂꯝꯗꯤ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ ꯄꯥꯈꯪꯂꯥ ꯑꯉꯥꯡꯂꯥ ꯍꯥꯏꯈ꯭ꯔꯕ ꯉꯁꯥꯏ. ꯇꯨꯝꯃꯣꯅꯦ ꯅꯪꯕꯨ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯍꯌꯦꯡ ꯍꯧꯒꯠꯂꯔꯣꯏ. ꯇꯨꯝꯅꯤꯡꯗ꯭ꯔꯦ. ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂ ꯇꯨꯝꯒꯦ ꯇꯨꯝꯃꯣ. ꯍꯣꯏꯅꯧꯔꯥꯅꯤ. ꯑꯩꯁꯨ ꯇꯨꯝꯗꯕꯤꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯀꯥꯈ꯭ꯔꯗꯤ ꯇꯨꯝꯗꯕ ꯑꯃ ꯂꯩꯌꯦ. ꯑꯁ ꯑꯩꯗꯤ ꯁꯤꯁꯨ ꯄꯨꯡ ꯀꯌꯥ ꯂꯣꯏꯁꯟꯗꯣꯏꯅꯣ. ꯈꯪꯗꯦ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ. ꯄꯨꯡ 5 ꯂꯩꯍꯧꯔꯣꯀꯣ. ꯃꯤ 3 ꯍꯥꯏꯔꯗꯤ ꯀꯅꯥꯅꯣ. ꯍꯤꯟꯗꯤꯗꯣ ꯂꯣꯏ ꯉꯝꯃꯕꯣ ꯀꯩꯅꯣ ꯀꯔꯤꯒ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯑꯗꯨꯒꯗꯤ ꯕ꯭ꯌꯥꯀꯔꯟꯒ ꯌꯥꯎꯗ꯭ꯔꯣ. ꯕ꯭ꯌꯥꯀꯔꯟ ꯍꯥꯏꯗꯤ ꯍꯤꯟꯗꯤꯗꯅꯦ ꯍꯧꯖꯤꯛꯀꯤ ꯕꯦꯡꯒꯣꯂꯤ ꯑꯗꯨꯃꯥꯏꯅꯅꯦ ꯑꯥ ꯀꯥꯏꯅ ꯌꯥꯎꯗ꯭ꯔꯣ. ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯅꯤ. ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯅꯦꯄꯥꯜꯗ ꯂꯩꯕꯁꯦ ꯃꯤꯔꯝꯗ ꯂꯩꯕꯗꯧꯅ ꯈꯜꯂꯤ. ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ. ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯄꯥꯟꯗ ꯂꯩꯔꯀꯥꯟꯗ ꯀꯔꯤꯅꯣꯝꯃ ꯇꯧꯕ. ꯀꯌꯥꯝ ꯐꯖꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯝꯒꯅꯤ ꯌꯦꯡꯉꯨꯅꯦ. ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤꯅꯦ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔꯅꯤ. ꯆꯍꯤ 19 ꯁꯨꯕꯗꯩ ꯁꯤꯐꯥꯏꯔꯣ ꯑꯩꯈꯣꯏ ꯑꯁꯂꯝꯒꯤ ꯁꯤꯐꯥꯏ ꯑꯣꯏꯅ ꯆꯪꯉꯛꯑꯦ. ꯑꯣ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯇꯪꯈꯥꯏ ꯑꯃ ꯑꯋꯥꯕ ꯇꯪꯈꯥꯏ ꯑꯃ. ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯈꯪꯗꯦ. ꯆꯍꯤ 19ꯒ ꯅꯠꯇꯦꯗ ꯀ꯭ꯂꯥꯁ ꯇꯝꯃꯗꯤ ꯑꯗꯨꯝ ꯁꯤꯐꯥꯏ ꯆꯪꯈꯤꯅꯦ.
ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯁꯨ ꯌꯥꯏꯅꯦ ꯌꯥꯏ. ꯍꯧꯖꯤꯛꯇꯕꯨ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯑꯝꯇ ꯌꯥꯗꯦ 12 ꯄꯥꯁ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯌꯥꯏ. ꯑꯗꯣ ꯃꯥꯏ ꯆꯍꯤ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 8 ꯀ꯭ꯂꯥꯁ 10 ꯇꯝꯕ ꯃꯤ ꯍꯥꯏꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯕꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯐꯥꯏ ꯑꯣꯏꯔꯦꯅ ꯆꯠꯈ꯭ꯔꯦ ꯆꯍꯤꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯑꯗꯨꯗꯩ 40 ꯏꯌꯥꯔꯁ ꯑꯗꯨꯋꯥꯏꯗꯅ ꯀꯩꯅꯣ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦꯅ ꯍꯜꯂꯛꯑꯦ ꯉꯟꯇꯥꯅ ꯔꯤꯇꯥꯌꯔ ꯑꯣꯏꯕ ꯑꯥꯔꯃꯤ ꯅꯪ ꯍꯩꯇꯥꯕꯗ ꯍꯥꯟꯅ ꯗꯨꯒꯤꯁꯨ ꯍꯥꯟꯅ ꯋꯥꯡꯕꯗꯅꯦ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗ ꯉꯔꯝꯒꯅꯤ ꯁꯤꯄꯥꯏ ꯂꯣꯏ ꯃꯥꯟꯅꯩ ꯉꯝꯐꯣꯏꯗ ꯄꯣꯔꯛꯄꯗ ꯌꯨꯝꯗꯒ ꯄꯦꯟꯅ ꯂꯩꯕ ꯐꯪꯄꯣꯟꯇꯦꯕ ꯃꯣꯏ ꯌꯨꯝꯗ ꯏꯃꯥ ꯏꯄꯥꯒ ꯅꯨꯄꯤ ꯑꯉꯥꯡꯒ ꯐꯖꯅ ꯂꯩꯕ ꯐꯪꯄꯣꯟꯇꯦꯕ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯕ ꯅꯤꯡꯁꯪꯉ ꯃꯩꯇꯩ ꯃꯄꯤ ꯇꯥꯔꯝꯗꯣꯏꯅꯤ ꯆꯤꯆꯦꯒꯤꯁꯤꯕꯨ 2000 ꯌꯧꯒꯗꯕ ꯀꯌꯥ ꯋꯥꯠꯂꯤꯃꯣ ꯈꯪꯗꯦꯅꯦ ꯀꯩ ꯅꯨꯃꯤꯠꯇ ꯌꯧꯗꯣꯏꯕ ꯈꯪꯗꯦ ꯀꯅꯥ ꯍꯥ ꯑꯩꯒꯤ ꯌꯨꯇꯨꯞꯁꯤꯕꯨ ꯍꯥꯏꯕ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯍꯥꯎꯏꯍꯦ ꯀ꯭ꯋꯥ ꯑꯅꯧꯕ ꯀ꯭ꯋꯥ ꯑꯅꯧꯕ ꯀ꯭ꯋꯥꯒꯤ ꯕꯔꯖꯟ ꯂꯩꯔꯕ ꯑꯗꯨꯒ ꯅꯨꯡꯁꯥꯗꯁꯨ ꯈꯤꯇꯪ ꯐꯧꯗꯣꯛꯑꯦ ꯑꯗꯣ ꯆꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯑꯩ ꯆꯥꯅꯤꯡꯉꯦ ꯆꯥꯎꯔꯣ ꯑꯉꯥꯡꯅ ꯀꯣꯛ ꯉꯥꯎꯋꯦ ꯑꯩ ꯆꯥꯏꯗꯨꯗꯤ ꯅꯪ ꯀꯩꯁꯨꯝ ꯁꯨꯅꯨ ꯌꯥꯎꯗꯕꯅꯤꯅ ꯈꯜꯂꯤ ꯀ꯭ꯋꯥꯗꯣ ꯆꯥꯕ ꯆꯥꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯇꯦ ꯊꯤ ꯐꯪꯗꯦ ꯀ꯭ꯋꯥꯁꯦ 35ꯔꯛꯇꯤ ꯆꯥꯏ 35ꯔꯛꯇꯤ ꯆꯥꯏ ꯑꯩ ꯁꯨꯃꯥꯏꯅ ꯀ꯭ꯋꯥ ꯑꯅꯧꯕ ꯃꯇꯝꯁꯦ ꯈꯥꯏꯔ ꯆꯥꯔ ꯌꯨꯕꯤ ꯆꯥꯕ ꯇꯧꯅꯅꯦ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯍꯩꯒꯠꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯆꯥꯕꯗ ꯂꯩꯇꯕꯅꯤ ꯀ꯭ꯋꯥꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯨꯃꯤꯟ ꯇꯨꯝꯃꯨ ꯅꯪ ꯍꯥꯎꯋꯦ ꯆꯥꯅꯤꯡꯉꯦ ꯑꯩ ꯍꯥꯎꯋꯦ ꯍꯥꯏꯗꯦ ꯈꯥꯏ ꯌꯥꯝꯅ ꯍꯥꯎꯋꯦ ꯇꯨꯃꯤꯟ ꯑꯩ ꯖꯥꯔꯗꯩ ꯄꯤꯔꯛꯀꯦ ꯍꯦꯛꯂꯛꯄ ꯀꯝ ꯗꯥꯎꯟ ꯂꯣꯏꯔꯦ ꯍꯥꯎꯏꯅ ꯆꯥꯅꯤꯡꯉꯦ ꯀꯥꯏ ꯑꯩꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯊꯣꯛꯂꯛꯄ ꯃꯣꯔꯅꯤꯡꯗꯣ ꯏꯚꯤꯅꯤꯡ ꯐꯥꯎꯗ ꯀ꯭ꯋꯥ ꯁ꯭ꯋꯥꯏꯒꯤ ꯀ꯭ꯋꯥꯗꯤ ꯀ꯭ꯋꯥꯁꯦ ꯕꯨꯖꯤꯌꯥꯒ ꯆꯞ ꯃꯥꯟꯅꯖꯥꯠꯅꯤ ꯁꯣꯗꯥꯗꯤ ꯌꯥꯎꯗꯕꯤꯗ ꯄꯥꯟ ꯊꯟ ꯃꯁꯥꯂꯥꯅ ꯇꯧꯕꯅꯤ ꯃꯣꯏ ꯁꯣꯝꯒꯤ ꯑꯇꯩ ꯂꯝꯒꯤ ꯀ꯭ꯋꯥꯁꯤꯡꯁꯦ ꯀ꯭ꯋꯥꯗꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯃꯣꯏꯒꯤ ꯖꯕ꯭ꯔꯥ ꯃꯌꯥꯝ ꯁꯨꯝ ꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯄꯤꯁꯜꯂꯛꯄꯅꯤ ꯁꯩꯅꯤꯡꯉꯥꯏ ꯀ꯭ꯋꯥ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯗꯦꯁꯀꯤ ꯑꯩꯈꯣꯏꯔꯣꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯤ ꯀ꯭ꯋꯥ ꯍꯥꯏꯁꯦ ꯀ꯭ꯋꯥ ꯅꯝꯅ ꯄꯣꯇꯣꯛ ꯁꯥꯏꯗ꯭ꯔꯤꯕꯧ ꯄꯦꯟꯗꯕꯅꯦꯕ ꯀ꯭ꯋꯥ ꯆꯥ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯅꯪ ꯆꯥꯏꯗꯣ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯆꯥꯏꯔꯣ ꯑꯗꯨꯝ ꯍꯥꯎꯏ ꯆꯥꯏ ꯅꯣꯏꯅꯒ ꯁꯦꯟꯗ꯭ꯔꯥ ꯐ꯭ꯔꯦꯁ ꯆꯥꯔꯒ ꯆꯥꯔ ꯁꯨꯝ ꯏꯟꯇꯔꯦꯁ ꯀꯥꯎꯗꯅ ꯆꯥꯔꯤꯃꯤꯅ ꯅꯪ ꯆꯥꯒꯦꯕ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯌꯥꯎꯗꯦ ꯀ꯭ꯋꯥ ꯊꯤꯕ ꯐꯪꯗꯦ ꯇꯜꯂꯤ ꯑꯃꯝꯕꯁꯤꯒ ꯑꯩ ꯊꯤꯕꯤꯔꯛꯀꯦ ꯑꯉꯛꯄꯅꯤꯍꯦ ꯁꯩꯇ ꯑꯩ ꯄ꯭ꯂꯤꯖ ꯑꯗꯨꯒꯨꯝꯕꯗꯣ ꯆꯥꯟꯅꯕ꯭ꯔꯥ ꯃꯥꯟꯗꯤ ꯃꯥꯟꯅꯒꯟꯕꯅꯤꯍꯦ ꯅꯣꯏ ꯅꯦꯄꯥꯂꯤ ꯍꯥꯏꯕꯗꯤ ꯃꯥꯟꯅꯒꯟꯕꯅꯤꯍꯦ ꯅꯣꯏ ꯅꯦꯄꯥꯂꯤ ꯍꯥꯏꯕ ꯁꯥꯅ ꯑꯦꯅꯤ ꯁꯨꯃꯥꯏꯅ ꯆꯤꯡꯗ ꯂꯩꯕ ꯃꯤꯇꯩꯒꯨꯝꯅ ꯑꯩꯈꯣꯏꯁꯦ ꯃꯥꯟꯅꯕꯅꯦꯕ ꯆꯥꯕ ꯊꯛꯄꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯂꯣꯏꯅ
ꯁꯤꯕꯨ ꯃꯅꯤꯄꯨꯔꯗꯔꯣ ꯑꯩ ꯂꯩꯔꯤ ꯁꯤꯜꯆꯔꯗꯅꯤꯅꯦ ꯃꯅꯤꯄꯨꯔꯗ ꯁꯤꯜꯆꯔꯗ ꯂꯩꯔꯁꯨ ꯃꯅꯤꯄꯨꯔꯒ ꯑꯗꯨꯝ ꯇꯥꯟꯁꯅꯤ ꯏꯅꯥꯎꯅꯨꯄꯤꯁꯨ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯏꯕꯨꯡꯅ ꯂꯧꯔꯤꯕꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤ ꯑꯗꯩꯗꯤ ꯑꯇꯩ ꯑꯇꯩ ꯏꯆꯦꯁꯨ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯅꯤ ꯄꯅꯥꯄꯣ ꯆꯥꯊꯣꯛ ꯑꯩ ꯆꯥꯒꯦ ꯄꯦꯔꯣꯡꯗꯨꯅꯤ ꯃꯥ ꯁꯨꯛꯌꯥꯝ ꯆꯥꯉꯝꯒꯗ꯭ꯔꯣ ꯅꯪ ꯑꯩꯗꯤ ꯀꯈꯠꯂꯦ ꯁꯤꯗ ꯌꯦꯡꯉꯣ ꯑꯩ ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯅꯤ What do you think? ꯄꯥꯝꯁꯨ ꯌꯥꯕ꯭ꯔꯣ ꯑꯄꯤꯛꯄꯅꯦ ꯍꯥꯏꯔꯣ ꯑꯩ ꯃꯊꯛꯇꯨꯗ ꯑꯩ ꯉꯝꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯃꯟꯈ꯭ꯔꯦ ꯄꯅꯥꯅ ꯑꯣ ꯈꯔ ꯀꯔꯝ ꯀꯩꯅꯣ ꯀꯣꯠꯇꯄꯨ ꯈꯣꯠꯂꯒꯅꯤ ꯑꯩꯁꯨ ꯆꯥꯗꯦꯅꯤ ꯑꯩ ꯆꯥꯔꯒꯅꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯋꯦ ꯍꯥꯏꯔꯣ ꯅ ꯌꯥꯔ ꯈꯥꯏꯕ ꯅꯠꯇꯦ ꯀꯥꯏ ꯂꯥꯏꯛ ꯑꯅꯤꯒ ꯁꯨꯔꯦ ꯀꯅꯥꯅ ꯕꯤꯔꯤꯅꯣ ꯏꯪꯍꯦ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯀꯟꯅ ꯏꯪꯗ꯭ꯔꯤꯗ ꯃꯅꯤꯄꯨꯔꯗꯗꯤ ꯈꯔ ꯌꯥꯝ ꯏꯪꯉꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯏꯪꯉꯤ ꯈꯪꯗꯦ ꯇꯃꯥꯡ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯝꯇ ꯂꯩꯔꯤꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯇꯧꯏ ꯌꯥꯏ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗ ꯎꯗꯦ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎ ꯇꯧꯍꯧꯗ꯭ꯔꯒ ꯑꯗꯨ ꯇꯧꯔꯝꯒꯗ꯭ꯔꯣ ꯃꯣꯏꯒꯤ ꯉꯥ ꯃꯦꯂꯥ ꯑꯗꯨ ꯑꯗꯥꯒ ꯃꯌꯥꯝ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯆꯦꯒꯤ ꯍꯥꯟꯅꯗꯤ ꯌꯥꯎꯁꯪꯗꯗꯤ ꯂꯦꯡꯉꯝꯃꯤ ꯂꯦꯡꯉꯝꯕꯅꯤ ꯏꯀꯥꯏꯖꯩꯌꯦ ꯍꯥꯟꯅꯩ ꯚꯤꯗꯤꯑꯣꯁꯤꯡ ꯚꯤꯗꯤꯑꯣꯁꯦ ꯇꯧꯊꯣꯛꯎꯔꯒ ꯏꯀꯥꯏꯖꯔꯛꯑꯦ ꯑꯣ ꯇꯧꯗꯦ ꯍꯥꯏꯁꯤꯅꯦ ꯇꯧꯔꯝꯃꯣꯏ ꯑꯩꯁꯨ ꯈꯜꯂꯦꯕ ꯇꯧꯔꯝꯃꯣꯏ ꯅꯕꯦꯝꯕꯔ ꯂꯥꯁ ꯋꯤꯛꯇ ꯇꯧꯒꯅꯤ ꯃꯤꯁ ꯇꯧꯔꯝꯒꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯨꯝꯍꯩ ꯑꯃꯃꯝꯁꯦ ꯃꯥꯏ ꯇꯧꯕꯒꯤ ꯇꯥꯏꯝꯗꯣ ꯅꯦꯛꯁ ꯏꯌꯥꯔꯗꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯤꯡꯁꯤꯡꯕꯅꯦꯕ ꯁꯤꯜꯆꯔꯁꯦ ꯑꯁꯥꯝꯅꯤ ꯑꯁꯥꯝꯁꯤꯁꯨ ꯆꯥꯎꯋꯤ ꯖꯒꯥꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯆꯥꯎꯋꯤ
49 ini pada 49 50 60 bagi 1 घंटा ini tumningsiba ngadi tumo Guwahatida ꯑꯩꯒꯤ ꯂꯥꯛꯂꯝꯃꯦ 이만한 엄마 정리박이 어쩌면기 ꯉꯥꯔꯤ ꯄꯦꯀꯦꯠꯇ ꯌꯣꯟꯕ ꯆꯪꯅꯈꯤꯗꯅ ꯈꯔ ꯂꯩꯈꯤꯁ ꯉꯥꯔꯤꯗ ꯉꯥꯎꯈ꯭ꯔꯦꯕ ꯒꯨꯋꯥꯍꯥꯇꯤꯗ ꯐꯪꯕꯅꯤꯌꯦ ꯅꯦꯄꯥꯜꯗꯁꯨ ꯌꯣꯟꯗ꯭ꯔꯅꯦ ꯃꯅꯤꯄꯨꯔꯒꯤ ꯉꯥꯔꯤꯁꯦ ꯉꯥꯔꯤ ꯆꯥꯕꯕꯨ ꯍꯩꯅꯗꯤ ꯃꯤꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯒꯗꯕꯅꯤ ꯑꯩ ꯆꯥꯕ ꯍꯩ ꯉꯥꯔꯤ ꯑꯗꯨ ꯀꯩꯅꯣ ꯈꯪꯕꯅꯣ ꯀꯔꯤ ꯑꯃꯔꯣ ꯉꯥꯃꯨ ꯆꯥꯀꯩ ꯍꯥ ꯇꯣꯉꯥ ꯇꯣꯉꯥ ꯑꯃꯔꯣ ꯃꯥꯟꯅꯕ ꯅꯠꯇꯦ ꯇꯣꯉꯥ ꯑꯩꯈꯣꯏ ꯁꯤꯒ ꯇꯣꯉꯥ ꯍꯥꯏꯕꯗꯣ ꯑꯥꯗ ꯉꯥꯔꯤ ꯀꯧꯋꯦ ꯁꯦꯝ ꯃꯥꯁꯦ ꯑꯩꯅ ꯈꯪꯕ ꯃꯥ ꯌꯦꯝ ꯍꯧꯕ ꯉꯥꯏꯔꯦ 51 minute 60 minute ꯑꯣꯏꯕꯒ ꯂꯣꯏꯁꯤꯜꯂꯁꯤ ꯇꯃꯥꯡꯒ ꯕꯤꯖꯣꯏꯒ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯅꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯃꯇꯝ ꯆꯃꯥꯡꯒ ꯕꯤꯖꯣꯏꯒ ꯇꯃꯥꯡꯒ ꯕꯤꯖꯣꯏꯒ ꯇꯃꯥꯡꯒ ꯑꯁꯃ ꯇꯃꯥꯡꯒ ꯕꯤꯖꯣꯏꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯁꯪꯗꯕ꯭ꯔꯥ ꯅꯣꯏ ꯍꯥꯏꯕꯗꯤ ꯅꯨꯡꯗꯥꯡꯗ ꯊꯦꯡꯅꯔꯨꯁꯤ ꯍꯥꯏꯕ ꯇꯃꯥꯡꯒ ꯕꯤꯖꯣꯏꯒ ꯑꯁꯂꯝꯒ ꯇꯃꯥꯡꯒ ꯍꯥꯏꯗꯗꯅ ꯎꯜꯇꯥ ꯄꯨꯜꯇꯥ ꯉꯥꯡꯁꯤꯜꯂꯦ ꯕꯤꯖꯣꯏ ꯆꯃꯥꯡꯒꯤ ꯃꯃꯤꯡꯅꯦ ꯕꯤꯖꯣꯏ ꯆꯃꯥꯡꯒꯤ ꯃꯃꯤꯡ ꯃꯈꯅꯥ ꯐꯨꯟꯖꯠ ꯃꯈꯅꯥꯎꯗ ꯀꯩꯅꯣ ꯇꯧꯈꯤꯅꯤꯀꯣ ꯕꯤꯖꯣꯏꯒ ꯇꯃꯥꯡꯒ ꯃꯃꯤꯡ ꯑꯁꯂꯝ ꯑꯣꯏꯗꯤ ꯉꯥꯔꯤ ꯆꯥꯗ꯭ꯔꯣ ꯈꯪꯗꯦ ꯆꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯗꯤ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯃꯤ ꯄꯄꯥꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯃꯤ ꯀꯌꯥ ꯁꯪꯗꯦ ꯑꯩꯗꯤ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯦ ꯂꯣꯏꯔꯦꯗꯅ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯦꯅꯦ ꯁꯪꯉꯀꯥꯟꯗ ꯁꯨꯝ ꯌꯦꯡꯂꯒꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯒꯦ ꯍꯣꯏ ꯇꯃꯥꯡ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯅꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯉꯩꯗ 1086 ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯗꯤ 2000 ꯌꯧꯒꯗꯕ ꯀꯌꯥꯅꯣ ꯍꯧꯖꯤꯛ 14ꯂ ꯀꯩꯅꯣ ꯋꯥꯠꯂꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯌꯥ ꯑꯣꯏꯔꯕ ꯈꯪꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯗ ꯈꯔ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯣ ꯁꯤꯗ ꯁꯤꯕꯣ ꯉꯁꯤ ꯊꯦꯡꯅꯔꯦ ꯑꯗꯨꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯇꯣꯛꯑꯔꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯁꯤꯕꯣ
깜짝 놀라. 응? 행라운. 깜짝 놀라. ꯍꯌꯦꯡ ꯀꯃꯥꯏꯅ ꯊꯦꯡꯅꯅꯤ? ꯀꯩꯒꯨꯝꯕ ꯊꯦꯡꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯥ? ꯑꯩꯅ ꯂꯥꯛꯑꯣ. ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯉꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯕꯥꯔꯣ ꯑꯦꯛꯇꯨꯗꯒꯁꯨ ꯍꯦꯛ ꯍꯦꯛ ꯊꯥꯏ. ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯉ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯔꯗꯤꯕ ꯁꯕꯁꯀ꯭ꯔꯥꯏꯞꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯔꯗꯤ ꯐꯪꯒꯅꯤ. 찔찔러. 거잖아. 하늘이나. 저기나. 저기나. ꯁꯥꯏꯕ ꯈꯔ ꯋꯥꯔꯤꯃꯤ. 좀 남아야지 나한테 쏘라. 떨리. ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗꯣꯔꯤꯌꯦ ꯅꯪ ꯍꯤꯒꯠꯇꯅ ꯂꯩꯔꯦ. Bye bye life. I'm not sure. Bye bye life. This message aduh tahu ni. Orang amalak pada aduh tahu ni aja. Kup supaknam sinju. ꯅꯨꯡꯁꯤꯗꯅꯅꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦꯒ ꯍꯥꯏꯔꯤꯅꯤ ꯇꯃꯥꯡꯁꯦ. ꯒꯨꯗ ꯅꯥꯏꯠꯁꯦ ꯇꯨꯝꯂꯒꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ 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 ꯇꯃꯥꯡ. ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ. ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯨ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨ. ꯑꯗꯩꯗꯤ ꯑꯁꯂꯝꯅ ꯊꯦꯡꯉꯅꯤꯗ ꯆꯦ. ꯊꯦꯡꯗꯅ ꯂꯣꯏꯔꯦ. ꯉꯁꯤꯁꯦ ꯀꯔꯤ ꯂꯥꯏ ꯆꯨꯏꯅꯣ ꯈꯪꯗꯦ. ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟꯗ ꯑꯣꯜꯋꯦꯁ ꯇꯥꯏꯝꯗ ꯂꯩ ꯑꯩꯒꯤꯗꯤ. ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯅꯪ ꯉꯁꯤꯇꯔꯣ? ꯌꯨꯇꯨꯞ ꯆꯦꯅꯦꯜꯁꯤ ꯑꯩꯒꯤ ꯐꯦꯚꯣꯔꯦꯠꯅꯤ. ꯑꯣ ꯊꯦꯡꯛ ꯌꯨ ꯑꯁꯂꯝ. ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯨ. ꯑꯦꯛꯗꯝ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯌꯨ ꯅꯣꯏ ꯑꯅꯤꯃꯛ. ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯌꯨ ꯅꯣꯏ ꯑꯅꯤꯃꯛ. ꯐꯔꯦ. ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ. 57 ꯃꯤꯅꯤꯠꯀꯣ 57, 58, 59, 60. 60 ꯑꯣꯏꯕꯒ ꯃꯨꯊꯠꯇ꯭ꯔꯕꯅꯦ. Kenapa ini bahasa? Good night. ꯍꯣꯏ ꯆꯦ. ꯑꯣꯏꯖꯔꯒꯦ. ꯒꯨꯗ ꯅꯥꯏꯠ ꯗ꯭ꯔꯤꯝꯁ. ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ. ꯑꯗꯩꯗꯤ ꯑꯁꯂꯝ ꯈꯥꯟꯒꯤꯗꯃꯛꯇ ꯕꯤꯁꯃꯤꯜꯂꯥꯍꯤ ꯔꯍꯃꯥꯅꯤ ꯔꯍꯤꯝ. ꯑꯩꯁꯨ ꯍꯩꯌꯦ ꯀꯩꯅꯣ ꯌꯥꯝ ꯍꯩꯔꯛꯄꯅꯤ. ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯍꯩꯕꯅꯤꯗ ꯑꯩꯁꯨ. ꯐꯔꯦ ꯐꯔꯦ ꯑꯁꯂꯝ. ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯦ. Kuah ya? ꯁꯨꯝ ꯍꯩꯌꯦ. Kah ya? Bismillahirrahmanirrahim. ꯄꯣꯊꯥꯔꯣ. Bismillahirrahmanirrahim. ꯕꯤꯁꯃꯤꯜꯂꯥꯍꯤ ꯔꯍꯃꯥꯅꯤ ꯔꯍꯤꯝ. Bismillahirrahmanirrahim. Bismillahirrahmanirrahim. Sekarang kata kita. Bismillahirrahmanirrahim. Ramin. Ramin ya, Sok. Ramen. Rahim.
Mira. Dami. Bismillah. Bismillahirrahman. hꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯇ꯭ꯔꯕ ꯅꯪ ꯀꯩꯗꯧꯕꯩ ꯆꯪꯉꯣꯏꯅꯣ? ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯇꯣꯏꯅꯤ. Bye-bye. Good night. Good night, sweet dream, all the best. Bye-bye.